ꯀꯔꯤꯒꯨꯝꯕ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯆꯥꯎꯒꯟꯕ, ꯏꯁꯝ ꯁꯝꯖꯕ, ꯕꯦꯕꯥꯔ ꯂꯩꯕ, ꯃꯤ ꯀꯌꯥ ꯄꯨꯟꯒꯟꯗꯕ, ꯃꯤꯉꯣꯟꯗ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯖꯕꯤ ꯃꯤꯑꯣꯏ ꯑꯗꯨ ꯒꯦꯡ ꯀꯥꯡꯕꯨ ꯑꯃꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯇꯧꯕꯇꯕꯨ ꯅꯉꯣꯟꯗ ꯑꯁꯥꯕ, ꯑꯅꯥꯕ, ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯉꯝꯗꯕ ꯂꯩꯅꯥ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯐ꯭ꯂꯤꯛꯁꯣ ꯄ꯭ꯔꯦꯖꯦꯟꯇꯤꯡ ꯅꯣꯚꯣꯀꯦꯟ꯫ ꯐꯤꯂꯝ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ 2025ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯊ꯭ꯔꯤꯂꯔ ꯀꯦꯇꯥꯒꯣꯔꯤꯒꯤ ꯃꯨꯚꯤ ꯑꯃꯅꯤ꯫ IMDbꯗ ꯃꯁꯤꯒꯤ ꯔꯦꯇꯤꯡꯅ 10ꯒꯤ ꯃꯅꯨꯡꯗ 6.5, ꯖꯁ ꯋꯥꯆꯇ 89%, ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 81% ꯑꯃꯗꯤ 91% ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ ꯂꯥꯏꯛ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯗꯤ $18 ꯃꯤꯂꯤꯌꯟꯁꯅꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯕꯣꯛꯁ ꯑꯣꯐꯤꯁꯇ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯗꯤ $33.8 ꯃꯤꯂꯤꯌꯟꯁꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯦꯊꯦꯟꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯖꯦꯛ ꯀ꯭ꯋꯥꯏꯠ, ꯁꯦꯔꯤꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕꯤ ꯑꯦꯝꯕꯔ ꯃꯤꯗ ꯊꯟꯗꯔ, ꯔꯣꯁꯀꯣꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯖꯥꯀꯣꯕ ꯕꯥꯇꯥꯂꯣꯟ ꯑꯃꯗꯤ ꯁꯥꯏꯃꯣꯟꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯔꯦ ꯅꯤꯀꯣꯜꯁꯟ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯂꯤꯊꯣꯛꯇ꯭ꯔꯒꯁꯨ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯍꯦꯛꯇ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯝꯒꯤ꯫ IPLꯒꯤꯗꯃꯛ ꯁꯅꯤ ꯂꯤꯑꯣꯅꯤ ꯑꯃꯗꯤ ꯀ꯭ꯋꯤꯟꯇꯟ ꯗꯦ ꯀꯣꯛꯅ ꯃꯁꯛ ꯇꯥꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅꯔꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯤ꯫ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯒꯦꯃꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ IPL ꯂꯥꯛꯂꯤ, ꯕꯦꯠ ꯖꯤꯂꯤꯒ ꯂꯣꯏꯅꯅ ꯖꯤꯂꯤ ꯒꯦꯝꯁꯇ ꯁ꯭ꯄꯤꯟ ꯇꯧꯕꯤꯌꯨ, ꯑꯗꯨꯒ iPhoneꯁꯤꯡ, iPadꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯉꯝꯕꯤꯌꯨ꯫ ꯕꯦꯠ ꯖꯤꯂꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯥꯏꯖ ꯄꯨꯜꯒ ꯂꯣꯏꯅꯅ IPL ꯍꯪꯒꯥꯃꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯃꯥꯍꯥ ꯕꯥꯏꯛ, ꯔꯤꯌꯦꯜꯃꯤ ꯃꯣꯕꯥꯏꯜ, ꯑꯦꯄꯜ ꯋꯥꯆ, ꯇꯤꯚꯤꯒꯨꯝꯕꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯑꯦꯛꯁꯥꯏꯇꯤꯡ ꯒꯤꯐꯠꯁꯤꯡ ꯑꯣꯏꯅ ꯉꯝꯕꯤꯌꯨ꯫ ꯕꯦꯠ ꯖꯤꯂꯤꯗ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯌꯨ, ꯄ꯭ꯔꯣꯃꯣꯁꯟ ꯁꯦꯛꯁꯟꯗ ꯆꯪꯕꯤꯌꯨ, ꯑꯗꯨꯒ 100% ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛ ꯀꯣꯗ RICH88 ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯖꯣꯏꯟ ꯇꯧꯕ ꯃꯇꯝꯗ ₹888ꯀꯤ ꯔꯦꯄꯤꯗ ꯕꯣꯅꯁ ꯑꯃꯁꯨ ꯐꯪꯕꯤꯌꯨ꯫ ꯐꯣꯟ ꯄꯦ, ꯒꯨꯒꯜ ꯄꯦ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯃꯇꯦꯡꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯌꯨ꯫ ꯕꯦꯠ ꯖꯤꯂꯤꯒꯤꯗꯃꯛ ꯐꯦꯁꯕꯨꯛꯇ ꯔꯤꯚ꯭ꯌꯨ ꯑꯃ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ₹150 ꯐꯪꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯔꯨꯞ ꯑꯃ ꯔꯤꯐꯔ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ₹1,000 ꯇꯥꯟꯕꯤꯌꯨ꯫ ꯀꯃꯦꯟꯠꯁꯇ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯃꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯕꯦꯠ ꯖꯤꯂꯤ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯗꯣꯝꯒꯤ ₹888 ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯅꯣꯚꯣꯀꯦꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯅꯦꯊꯦꯟ ꯀꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯠꯂꯩ꯫ ꯅꯦꯊꯦꯟ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ, ꯏꯪ ꯇꯞꯄ, ꯕꯦꯕꯥꯔ ꯐꯖꯕ ꯏꯟꯇ꯭ꯔꯣꯚꯔꯠ ꯅꯨꯄꯥ ꯑꯃꯅꯤ꯫ ꯏꯟꯇ꯭ꯔꯣꯚꯔꯠ ꯍꯥꯏꯕꯗꯤ ꯃꯤ ꯀꯌꯥ ꯄꯨꯟꯒꯟꯗꯕ, ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯅꯤ꯫ ꯅꯦꯊꯦꯟ ꯁꯦꯟ ꯗꯤꯌꯥꯒꯣꯒꯤ ꯇ꯭ꯔꯁꯠ ꯀ꯭ꯔꯦꯗꯤꯠ ꯀꯧꯕ ꯕꯦꯡꯛ ꯑꯃꯗ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯕꯦꯡꯛ ꯑꯁꯤꯗ ꯅꯦꯊꯦꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯁꯦꯔꯤ ꯃꯥꯔꯒ꯭ꯔꯦꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯦꯊꯦꯟꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ꯫ ꯅꯦꯊꯦꯟꯁꯨ ꯁꯦꯔꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯀꯗꯕꯁꯨ ꯃꯍꯥꯛꯀꯤ ꯐꯤꯚꯝꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯦꯔꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯨꯅꯕ ꯍꯪꯂꯝꯃꯤ꯫ ꯅꯦꯊꯦꯟ ꯏꯀꯥꯏ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯁꯦꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ, "ꯐꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯦꯊꯦꯟ ꯉꯥꯏꯍꯥꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯁꯦꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯟꯆ ꯇꯧꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯆꯦꯔꯤ ꯄꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯀꯦꯛ ꯃꯆꯦꯠ ꯑꯃꯈꯛ ꯏꯟꯕꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯦꯊꯦꯟꯅ "ꯑꯩ ꯄꯥꯏ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯦꯔꯤꯅ "ꯅꯪ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯦꯊꯦꯟꯅ ꯃꯉꯣꯟꯗ "ꯑꯩ ꯁꯤꯄꯥ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯈꯛ ꯅꯥꯏ, ꯃꯗꯨꯅ ꯑꯩꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯑꯍꯣꯡꯕ ꯂꯩꯍꯜꯂꯤ꯫ ꯂꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯆꯤꯛꯄ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯑꯁꯥꯕ ꯑꯃꯗꯤ ꯑꯏꯪꯕ ꯑꯃꯠꯇ ꯏꯁꯥꯗ ꯐꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯄꯥꯏ ꯅꯠꯇ꯭ꯔꯒ ꯃꯄꯪꯒꯤ ꯁꯔꯨꯛ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯁꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯈꯪꯖꯗꯅ ꯏꯁꯥꯒꯤ ꯂꯩꯇꯣꯟ ꯆꯤꯛꯊꯠꯆꯕ ꯌꯥꯏ" ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯦꯔꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯦꯊꯦꯟꯅ ꯁꯦꯔꯤꯗ "ꯑꯩꯒꯤ ꯄꯦꯔꯦꯟꯠꯁꯤꯡ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯆꯨꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯍꯤꯡꯕꯒꯤ ꯆꯥꯡ 25 ꯈꯛ ꯑꯣꯏ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗꯅ ꯊꯝꯈꯤ" ꯍꯥꯏꯅꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯄꯥꯏ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯅꯕ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯄꯥꯏ ꯑꯁꯤꯒꯤ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯎ, ꯃꯁꯤꯗ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯩꯇꯣꯟ ꯆꯤꯛꯊꯠꯆꯔꯣꯏ ꯅꯦꯊꯦꯟ꯫ ꯃꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯆꯦꯔꯤ ꯄꯥꯏꯅꯤ꯫ ꯑꯩꯅ ꯏꯁꯣꯔ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛ ꯊꯣꯔꯛꯂꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ"꯫ ꯁꯦꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯦꯊꯦꯟ
ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯔꯤ ꯄꯥꯏ ꯃꯆꯦꯠ ꯑꯃꯈꯛ ꯆꯥꯔꯝꯃꯤ ꯃꯁꯤꯗ ꯅꯦꯊꯦꯟ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯆꯦꯔꯤ ꯄꯥꯏ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯦꯊꯦꯟ ꯃꯄꯪꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯆꯥꯔꯒ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯑꯍꯥꯟꯕ ꯃꯄꯪꯒꯤ ꯁꯔꯨꯛ ꯆꯥꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯁꯦꯔꯤꯅ ꯅꯦꯊꯦꯟꯕꯨ ꯕꯥꯔ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯥꯔꯠ ꯁꯣ ꯌꯦꯡꯕ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯝꯃꯤ ꯅꯦꯊꯦꯟ ꯕꯥꯔ ꯑꯗꯨꯗ ꯁꯦꯔꯤꯒ ꯎꯅꯕ ꯆꯠꯂꯝꯃꯤ ꯁꯦꯔꯤ ꯅꯦꯊꯦꯟꯅ ꯂꯥꯛꯄ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯅꯤ ꯕꯥꯔ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯅꯦꯊꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯕ ꯀꯔꯦꯝꯅꯕꯤꯕ ꯃꯔꯨꯞ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯅꯦꯊꯦꯟꯕꯨ ꯅꯣꯕꯣꯀꯦꯟ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ ꯃꯔꯨꯞ ꯑꯁꯤꯅ ꯅꯦꯊꯦꯟꯕꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯅꯣꯕꯣꯀꯦꯟ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯅꯣꯕꯣꯀꯦꯟ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯅꯦꯊꯦꯟꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯑꯩꯒ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯒ ꯅꯣꯕꯣꯀꯦꯟ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯣꯟꯕꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯡ ꯑꯃꯅꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃ ꯍꯦꯛꯅ ꯑꯩꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯪꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯀꯥꯎꯁꯤꯟꯕ ꯐꯨꯖꯤꯟꯕ ꯇꯧꯏ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯦꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯊꯦꯟ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯔꯤ ꯃꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯠ ꯇꯧꯗꯨꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯕ ꯌꯨ ꯃꯍꯤ ꯑꯃ ꯄꯤꯊꯛꯂꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯔꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯅꯦꯊꯦꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯂꯃꯟ ꯈꯨꯝꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯅꯦꯊꯦꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯔꯤ ꯑꯃꯗꯤ ꯅꯦꯊꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯅꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯦꯊꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯐꯥꯎꯕ ꯉꯝꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯍꯛꯇꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈ꯭ꯔꯤꯁꯃꯥꯁ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯅꯨꯃꯤꯠꯇ ꯅꯦꯊꯦꯟ ꯈꯣꯏꯒꯤ ꯕꯦꯡꯗ ꯁꯥꯏꯃꯣꯟ ꯒ꯭ꯔꯤꯟꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯨꯆꯤꯡꯕ ꯄꯣꯠꯆꯩ ꯂꯨꯠ ꯇꯧꯕ ꯒꯦꯡ ꯀꯥꯡꯕꯨ ꯑꯃ ꯁꯥꯟꯇꯥ ꯀ꯭ꯂꯣꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯕꯦꯡ ꯂꯨꯠ ꯇꯧꯕ ꯆꯪꯂꯛꯂꯝꯃꯤ ꯁꯥꯏꯃꯣꯟꯅ ꯅꯦꯊꯦꯟꯒꯤ ꯕꯣꯁ ꯅꯤꯖꯦꯜꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯕꯦꯡꯒꯤ ꯁꯦꯜ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯊꯦꯟꯒꯤ ꯕꯣꯁ ꯅꯥꯏꯖꯦꯜꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗ ꯁꯥꯏꯃꯣꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯇꯥꯂꯛ ꯑꯁꯤꯗ ꯅꯦꯊꯦꯟꯒꯤ ꯕꯣꯁ ꯅꯥꯏꯖꯦꯜꯅ ꯁꯥꯏꯃꯣꯟꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯃꯣꯟꯅ ꯅꯦꯊꯦꯟꯒꯤ ꯕꯣꯁ ꯅꯥꯏꯖꯦꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯦꯊꯦꯟꯗ ꯑꯃꯨꯛ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯀꯣꯠ ꯍꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯊꯦꯟꯅ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯁꯤꯗ ꯁꯥꯏꯃꯣꯟꯅ ꯅꯦꯊꯦꯟꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯊꯦꯟꯗꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯠꯇ ꯐꯥꯎꯕ ꯉꯝꯗꯕꯅꯤꯅ ꯐꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯔꯒ ꯁꯥꯏꯃꯣꯟꯅ ꯁꯦꯔꯤꯕꯨ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯦꯊꯦꯟꯗ ꯎꯄꯨ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯅꯦꯊꯦꯟ ꯁꯦꯔꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯁꯥꯏꯃꯣꯟꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯀꯣꯠ ꯍꯥꯏꯗꯣꯛꯂꯝꯃꯤ ꯀꯣꯠ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯥꯏꯃꯣꯟꯅ ꯅꯦꯊꯦꯟꯕꯨ ꯐꯨꯔꯝꯂꯒ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗ ꯅꯦꯊꯦꯟ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯍꯧꯔꯝꯃꯤ ꯁꯥꯏꯃꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡ ꯎꯄꯨ ꯍꯥꯡꯗꯣꯛꯇꯨꯅ ꯕꯦꯡꯒꯤ ꯄꯩꯁꯥ ꯃꯈꯩ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯇꯥꯂꯛ ꯑꯁꯤꯗ ꯕꯦꯡꯒꯤ ꯃꯄꯥꯜꯗ ꯄꯨꯂꯤꯁꯁꯤꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯃꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯁꯦꯔꯤꯕꯨ ꯍꯣꯁꯇꯦꯖ ꯍꯥꯏꯕꯗꯤ ꯉꯥꯛꯂꯧ ꯑꯃ ꯑꯣꯏꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯝꯂꯒ ꯁꯦꯔꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯦꯊꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯁꯦꯔꯤ ꯂꯩꯔꯝꯗꯕ ꯎꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯁꯦꯔꯤ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯅꯦꯊꯦꯟ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯨꯅ ꯁꯦꯔꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯒꯥꯔꯤ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯁꯦꯔꯤ ꯌꯥꯎꯔꯤꯕ ꯀꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ ꯁꯥꯏꯃꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯦꯡꯁꯤꯡꯅ ꯅꯦꯊꯦꯟꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯀꯥꯔꯁꯤꯡ ꯇꯣꯡꯈꯥꯏ ꯇꯣꯡꯈꯥꯏ ꯊꯧꯅꯔꯝꯃꯤ ꯃꯁꯤꯗ ꯅꯦꯊꯦꯟ ꯁꯦꯔꯤ ꯌꯥꯎꯗꯕ ꯀꯥꯔꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯥꯟꯅꯗꯨꯅ ꯕꯦꯟ ꯀꯧꯕ ꯁꯥꯏꯃꯣꯟꯒꯤ ꯑꯇꯣꯞꯄ ꯒꯦꯡ ꯑꯃꯒ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯇꯣꯛꯂꯝꯃꯤ ꯅꯦꯊꯦꯟꯅ ꯕꯦꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯑꯩ ꯁꯨꯝꯃꯇꯪꯒꯤ ꯁꯦꯔꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗ ꯁꯦꯔꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ ꯕꯦꯟꯅ ꯅꯦꯊꯦꯟ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯦꯊꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯅꯦꯊꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯝꯂꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯅꯣꯡꯃꯩ ꯃꯨꯟꯅꯗꯨꯅ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯐꯨꯅꯕꯗ ꯅꯣꯡꯃꯩ ꯑꯁꯥꯕ ꯊꯥꯎ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯟꯅ ꯅꯦꯊꯦꯟꯕꯨ ꯁꯥꯊꯤꯅ ꯐꯨꯕꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯩꯊꯪꯗ ꯅꯦꯊꯦꯟꯅ ꯃꯈꯨꯠꯅ ꯑꯁꯥꯕ ꯊꯥꯎꯗꯒꯤ
nongmai khungatuna benbu nongmaina kaptuna hatuklami masida Nathangi makut asaba thauna sathina poktoklami adubu mahakti mahaki anaba aduna maram oiraga masada chaina amadi asaba karimata phauramdi masigi matungda Nathanna bengi masa check tawduna yengba matamda bengi masadagi mobile ama phanglami mobile asida Simon amadi mahaki khongloi singna aikoigi thabak mafamda yore haina message ama tharakpu urami adubu Nathandi makoigi thabak mafam madu kadaida leibano haiba khanglamdi talak asida makna bengi makutta tetu ma haklambu urami tetu si uraba matungda makna tetu si photo ama kaptuna Roscoe kauba maki marup amada tharami aduga tetu dubu hakkiba artist adugi leifam thibada maki mateng pangbinaba hairami tasengbadi Roscoe Nathanna asengbu oina amukta thengnadriba video game sanabada thengnaba marup amani adubu Roscoe maki mateng pangbiu haibi yaraklami mikup kharagi matungda Roscoe na Nathanda bengi tetu hakkiba artist adugi leifam address message tharaklami Nathan address adugi maikaida artist adubu thiba khongsalami mak mai pakna artist adugi manak phawu yoroklami Nathan artist asida tetu hakpa lakpa mioi ama sarami matang asida Nathan na mahak bengi marup saduna artist asida bengi maramda wa kya ama sajinduna bengi leifamgi maramda khangdoknabu hotnarami maramdi mahaki wakhalda bengi leifam khangba ngamlabadi seri soidana phangani haina khalami masida artist asina Nathanda jingnaba poklami mahakna Nathan bengi marup natte haibasi khanglami maramaduna mahak Nathan bu hatnabagi damak maki suri ma lokthoknabagi tawrami talak asida Nathanna maki maikaida nongmai namlaklami aduga hairi aingonda nangna bengi maramda khangma khudimak loina hairo talak asida artist asi khongoi amana Nathangi mathaka landaraklami masina Nathangi makhuttagi nongmai takhirami haujikti artist asina Nathangi mathakta landaba horoklami makhoini amana amaga yamna sathina phunarami makhoini ngaihak yaikhai thingainaba tawraba matungda Nathanna mingsel maset marakta makhutna hanjin thinjinjaduna maki makutta mingsel maset kyama pakalami masi ubada artist asi yamna ngaklami masigi matungda Nathanna mingsel maset paklaba maki makhut asina artist asigi mamaida thinduna artist asigi mamit uholamdi aduga artist asibu otnaiduna bengi yumnak hanglami masida artist asina mangonda bengi yumnak haidoroklami bengi yumnak hanglaba matungda Nathanna bengda maka thabak tawminaba marup amada call tawrami aduga bengi yumnak amadi maming hairaga bengda bengi se sanggumba leibra haina check tawholami daw yabadagi bengda bengi loan gi se sang sing lerami loan gi se sang adugi matengdagi Nathanna bengi address khangmangamlami makna bengi address makutta isilami aduga bengi mayum maikaida khongsalami haujikti Nathan bengi mayumda yoroklami mak bengi mayum manungda lona chanaklami bengi yum masi aronba langkya ama thaktuna thamba yum ama oidun lerami Nathan bengi mayumda salakpra haibabu lang amada thuduna toklami mahak thauri amana makhongda yankhatuna leikhirami upai leitaduna mahak Roscoe da call torami Roscoe da mahana leiriba mafam masigi address taklami aduga hairi ai hojik mathak makha onana yanduna leiri ai bunangna lauthabiba mathau tai ai hojik thauri gi lang makhal amada thuduna leiri aduga karigum nang hojikmak laklaga aibu lauthabidragadi seri sikhragani aisu soidana siragani adubu Roscoe mafam masida lakku haiba yaramdi masida Nathanna mangonda hairi ai atopa kanada call tawgadabuno khangdi ai senangondadi nangna internet ta thengnaba sakhangdaba mioi ama oiramba yai adubu aingodadi aikhoini matam kya loinarakpa adugi karigumba artha ama lei nang aigi amata ngairaba marupni Roscoe aduga haujik aingonda nangi mateng mathau tai wafam masi taraba matungda Roscoe maki mateng pangba lakpiu haiba yaraklami masida Nathan yamna haraurami talak asida Simon geng kangbu amu oiriba bengi mayamba Andre yumasida chanaklami tasengbadi mahak maki manau nupa benga pau amata phaunaba phangdabadagi mafam masida benbu thiba laklibani Andre mafam masida Nathan yandun leramba uraga yamna ngaklami mahakna Nathanda nang kanano ai ginau nipa kadaida lei haina hanglami masida Nathanna mangonda ai sumatangi huranba amani ai kanagumba matagi manau nupa bu khangdi ai mafam masida sumatangi huran masalakpani haina oidaba ngangsilami adubu Andrena Nathangi makhutta makhoigi yumgi address ibu urami maramaduna mak Nathangi wafam masida thajaramdi talak asida Simon mangonda call tawroklami aduga nangi nanau nupa ben leikidri hojikta paudugi khangbani makpu isam samba sut setpa asonma nupa amana halambani haina taklami wafam masi targa Andrena maki manau nupa bu atai kanana sunnati Nathanna halambani haibasi khangmangamlami
Maram aduna mahak Nathan busu yamna tamthina otlaga hatuna manaw nipa hatkibagi lamal khumba pamlami. Maram aduna mahakna Nathan bu saukri amada makhong makhut punsinduna phamallami. Aduga plasna Nathan gi khutki khujin ching chathokuna ot naiba horami. Adubu Nathan di mahak leina aduna maram oiraga anaba saina karimata phaudribani. Adubu mahak Andre gi mamangda yamna naba sasinarami. Hojikti Andre na suri amana Nathan gi mamit kothokadabagi tawraklami. Adubu mahakna Nathan gi mamit kotpa nangdringagi mamangda mafam masida Roscoe yausilaktuna Nathan bu kanbirami. Hojikti Andre na makhoini gi mathakta landaba horoklami. Makhoini Andre ga mayoknarami. Makhoini sangduna Andre bu khudum chansilami. Aduga Nathan na Andre bu maki makhongda yuduna leiba tenjai amana makok phaudoknaba lengduna Andre bu mafam masida hatoklami. Masigi matungda Roscoe na Nathan gi asokpada bandage tawbirami. Talak asida yum masigi mapalda police officer Minsi amadi maki partner Nathan bu phanabagi damak yausilaklami. Maramdi makhogi wakhalda bank loot tawbagi plan aduda Nathan su saruk yaba mioi ama oina singnarami. Roscoe na Nathan da police singda asinga pungnamak haidoklaga makhoibu seribu kalhannaba hairami. Adubu Nathan na maki wafam masibu yaramdi. Maramdi mak police singna maki wa amata taroi. Makhoina makbu bank loot tawbaduda yawbu oina khangani. Aduga mahakna police singbu bab tahanaba hotnaringaida seri sibana hangani haibasi khanglami. Maram aduna mahakna plan ama semlami. Mahakna Roscoe bu maka pizol onthoknaduna mapalda thadoroklami. Roscoe mafam masidagi maki scooter thauduna selami. Minsi amadi maki partner na Roscoe bu Nathan oina khanduna tanaraga pharami. Matang asi khudong saba loduna Nathan mafam masidagi senkhirami. Aduga mahak seribu kannabagi damak Simon amadi serina leiriba mafam aduda satlami. Simon amadi seri garigi workshop amada leirami. Nathan na Simon gi maikaida nomai namduna seribu thadokna bahairami. Masida Simon na Nathan makhoina lut tawkhiba bank adugi assistant manager aduni. Aduga mahak seribu nungsijaba miyoini haibasi khangma ngamlami. Matang asida Simon na Nathan da seri aigi ayokpi isan nupini mahakna nangbu sanabi bani haina taklami. Aduga hairi nangi wakhalda mangona nangi minungsi lei haina khalurabra yengu nupa nang aranma bank lut tawba miyoida oina nomai namli. Nang di mabu oina nomaina kapkadabani. Masigi arthadi seri Simon gi ayokpi masan nupini. Aduga mahaksu sen huran baduda saruk yai haibani. Wafam sing asi khangmada Nathan ngakpada loikhri. Mahak yamna wakhal nungairamdi. Thamoi kairami. Nathan seri na mahakpu namthak tawbirambani khanglaklaga makok ngawba horoklami. Masi urga Simon na mahakki mathakta landaba horoklami. Simon na mahakpu yamna sathina phubirami. Aduga Simon na mahakpu car amana nalhallaga makok thugaiduna hatkadabagi tawrami. Adubu talak asida serina Simon bu thinglami. Tasengbadi serigi mathaudi Nathan bu nungsiba sarga Nathan dagi bengi sel thampham upudugi court khangdoknaba hotnaba oikhibani. Adubu mahak asengbagi oina Nathan bu nungsiba horokhibani. Seri Simon na darkar leitana bengi manager Nigel bu hatkibagi kiduna su leiribani. Serina Simon da nang paisa puduna mafam asidagi satkro ai mahaka lehoroge hairami. Adubu Simon na maki wafam masibu yaramdi. Aduga makna seribu oina nomaina kaptuna hatkadabagi tawrami. Adubu talak asida mafam masida Minsigi partner yausilaktuna mangonda nomaina kabaklami. Masina Simon mafam masida gyan mangduna takhirami. Hojikti mafam masida Minsi Roscoe amadi atopa police singsu yausilaklami. Makhoina seri amadi Nathan bu pharami. Asumna makhoina seri amadi Nathan bu pharingaida talak asida Simon hogulaktuna makhoigi maikaida nomai kabaklami. Masina Minsigi partner mafam masida sirami. Aduga Minsina nomaina panduna soklami. Masigi matungda Simon paisa puduna ambulance ama thauraga mafam masidagi senkhirami. Ambulance asigi manungda Nathan soktuna gyan manglaga yauribani. Asomdana seri masana masabu handcuff asidagi thadoksarami. Aduga Minsigi gari loduna ambulance adugi matungda tanagadabagi tawrami. Minsina mangonda mabusu mahakaloinana puna bahairami. Seri upai leitabadagi Minsibu mahakaloinana puba tarami. Seri Minsi amadi Roscoe bu puduna ambulance adugi matunga tanarami. Asomdana nakal amaromda ambulance manungda Nathan bu ulei. Nathan na wakal tarapa matamda mahak Simon na pudun leirambu urami. Nathan mahaki khubi thudeksaduna handcuff asidagi nanthoklami. Aduga Simon bu electric shock taunaba machine amana maini singhalami. Machine makhoigi gari asi mafam asida yungsilami. Adubu makhoi animak hingorami. Simon na Nathan gi mathakta landaba horoklami. Makhoini amana amaga yamna sathina phunarami. Hojikti Simon Nathan na mangonda adum yetuna leiba sida
ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯦꯊꯦꯟꯒꯤ ꯃꯈꯨꯠ ꯌꯥꯝꯅ ꯁꯥꯊꯤꯅ ꯊꯨꯗꯦꯛꯂꯝꯃꯤ ꯃꯁꯤꯅ ꯅꯦꯊꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯁꯔꯨ ꯐꯥꯎꯕ ꯃꯄꯥꯜꯗ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯔꯤ ꯃꯤꯟꯁꯤ ꯑꯃꯗꯤ ꯔꯣꯁꯀꯣꯕꯨ ꯎꯠꯂꯩ ꯃꯈꯣꯏ ꯁꯥꯏꯃꯣꯟ ꯑꯃꯗꯤ ꯅꯦꯊꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯟꯁꯤꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯔꯤꯅ ꯔꯣꯁꯀꯣꯗ ꯃꯤꯟꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯟꯁꯤꯅ ꯁꯦꯔꯤꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯀꯥꯞꯈꯤꯕꯅꯤ ꯃꯍꯥꯛꯄꯨꯁꯨ ꯅꯥꯟꯊꯣꯛꯍꯟꯒꯅꯨ ꯁꯦꯔꯤ ꯃꯤꯟꯁꯤꯗꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯔꯣꯁꯀꯣꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯃꯤꯟꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯏꯃꯣꯟ ꯑꯃꯗꯤ ꯅꯦꯊꯦꯟꯕꯨ ꯎꯠꯂꯩ ꯅꯦꯊꯦꯟ ꯁꯥꯏꯃꯣꯟꯅ ꯃꯈꯨꯠ ꯊꯨꯗꯦꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯏꯃꯣꯟꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯁꯤꯗ ꯁꯦꯔꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯃꯣꯟꯅ ꯁꯦꯔꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ ꯁꯦꯔꯤ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯁꯥꯏꯃꯣꯟꯅ ꯁꯦꯔꯤꯗꯒꯤ ꯀꯟꯕ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯔꯤꯕꯨ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯁꯦꯔꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯁꯤ ꯎꯔꯒ ꯅꯦꯊꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯑꯦꯗꯔꯅꯦꯂꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯁꯥꯏꯃꯣꯟꯒꯤ ꯈꯗꯥꯡꯗ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯀꯤ ꯁꯔꯨꯅ ꯃꯀꯣꯛ ꯐꯥꯎꯅꯕ ꯊꯤꯟꯗꯨꯅ ꯁꯥꯏꯃꯣꯟꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯁꯥꯏꯃꯣꯟꯕꯨ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯅꯦꯊꯦꯟ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯦꯊꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯞꯇꯥ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯃꯥꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯤꯟꯁꯤ ꯃꯍꯥꯛꯀ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯣꯐꯤꯁꯥꯔ ꯃꯤꯟꯁꯤꯅ ꯃꯉꯣꯟꯗ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯂꯣꯀꯞꯇ ꯆꯍꯤ ꯁꯥꯡꯅ ꯂꯩꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯂꯤꯁ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯔꯣꯁꯀꯣ ꯑꯃꯗꯤ ꯁꯦꯔꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯗꯟꯗꯤ ꯀꯟꯅ ꯄꯤꯕꯤꯗ꯭ꯔꯦ ꯊꯥ 6 ꯅꯌꯨꯝꯗ ꯑꯣꯏꯅ ꯖꯦꯜꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯇꯥꯔꯦ ꯆꯍꯤ 5 ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯅꯦꯊꯦꯟꯅ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯧꯈꯤꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯠꯂꯩ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯦꯊꯦꯟ ꯖꯦꯜꯗ ꯁꯦꯔꯤꯒ ꯎꯅꯔꯝꯃꯤ ꯁꯦꯔꯤ ꯕꯦꯡꯛ ꯂꯨꯠ ꯇꯧꯕꯗ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯊꯝꯖꯤꯜꯂꯤꯕꯅꯤ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯔꯤ ꯄꯥꯏ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯦꯊꯦꯟꯗ ꯁꯦꯔꯤꯅ ꯃꯈꯣꯏꯅꯤꯒꯤ ꯑꯍꯥꯟꯕ ꯗꯦꯠꯇ ꯁꯦꯔꯤ ꯄꯥꯏ ꯃꯁꯛ ꯈꯪꯍꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯁꯦꯔꯤ ꯄꯥꯏ ꯅꯦꯊꯦꯟꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯈꯤꯕ ꯃꯄꯪ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅꯤ ꯖꯦꯜ ꯑꯁꯤꯒꯤ ꯒꯥꯔꯗꯅ ꯁꯦꯔꯤꯕꯨ ꯃꯍꯥꯛꯀꯤ ꯖꯦꯜꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯁꯦꯔꯤꯅ ꯅꯦꯊꯦꯟꯗ ꯑꯩꯈꯣꯏꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯣꯕꯣꯀꯦꯟ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯖꯦꯜꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯦꯊꯦꯟꯅ ꯁꯦꯔꯤ ꯄꯥꯏ ꯁꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ